Online Manipur YouTube channel as being birba mayam pum nampu amukan na taram noksari han badiam na maru iba paw am update thamjage to khaiba lengak demand to riba kuki MLA taram Mizoram lengak to oine yobi khro Mysore thonawjam Manipuri thugaiba pamba kuki MLA tarana to khaiba lengak amagi damakta lawbagi muhutta Mizoram lengak to yobi khro haina RPI athwalegi National Secretary Mysore thonawjam na phungdokre wafam asi irang asiga mari lena Rajasthan gi Azmarda hayeng pangthokadaba miyamgi asuba mifamgi mangoinana pangthokiba pawgi mifam amada phongdokibani magna makha taraduna hai Mizoram gi Chief Minister Joram Thangana kuki singbu khawrang nangaibagi mong mata utkibana Manipur gi apunbagi saktam pamdaba kuki sing Mizoram da laikiban henna matik sagani Manipuri Assembly mifam da saruk yakiba kuki MLA tarana Mizoram gi CM yauna cabinet mifam gi mong da khanna naina kiba thong leibak thibadi thamari hena chin kuki narco terrorist singna mitei singda sathar kiba miyot minei asina maram oiraga kuki singbu ichil inauni haina mitei singna khalamba adu makhatana khanna bagi mathau tadre status da thokliba tamthir irang asida kuki singna mitei singda sathariba thong sing amade kari maram gi damang lan asi haurakpano kuki singna kari pambano amade lan asida mitei sing lan de haibasi lebak asigi mafam sinba thungna amadi malem pumbada sandokna ba angamba thakto hotna gani haiki aduga mathangi update asina sekonda leiba tribal market hanagum hangduna miyamna pot leiba amadi yonba hokre matam sangna londuna leiruraba news sekonda leiba tribal market hanagum hangduna miyamna pot leiba amadi yonba hokre tribal market ase hanagum hangna ba hotna bada kokomi amadi peace committee wangkhai kendrona asoba thodang lokhi haina rongmai naga Lupuam Impal Luangriam gi Maikai de Tamlagli Lamdam as the lady tribal community singi Impal Manung the Laiba Matangairaba market asi Tamari rom Tingduna Laira Kibani Kaitil asida manama sing amadisan tangna polam kaya yonduna yung puri banu pising na kaitil tingkibata gi matam sang na sentok leitan awaba kaya mayok na duna lairiba asi yang laga rongmai naga lupuam na tribal market management committee ga kucham naraga tongan ba stakeholder sing amadi mari leiniba singa tha ama hena mifam pangthok loba matung kaitil asi hangnaba gi phirep lor khibani market asi hangnaba hona bada soba thodang lo khiba lup asi gi president Chingding Liu pan maina phongdor khibada news chekonda leiriba tribal market asi lamdamas da leiriba tribal singi asoba lalon itik ki center amani kaithin asida chingda hoba manama sing yauna yumda puthok saba polam sing yonduna imung kaya laita laira puduna rakhibani thamari londuna leiruraba matung amuk hanna kaithin asida hangbada kaithil asida poche yoliba nupi sing na apenba phongdokhi adum oinama kaithin asi hojiki oinadi mapung phaba haibadudi oidri haina pawasina makhatari aduga mathangi update asina mitei singna khunda leitarambo mafam singda khujin mamai ama phawba atopa kanglupna nampu da lobo yaroi SSUM Manipuri da thokliba irang asida mitei singna khunda leitarambo mafam singi khujin mamai ama phawba atopa kanglupna nampu da lobo yaroi madupum namak thengna ba semsaduna lei mayum makai leitraba mitei sing hanagi mafam singda hanjinna ba thorang haure haina Socialist Students Union of Manipur SSUM gi maikai dagi phongdorakre ngasi leimaram gi santi bazar da leiba lamyan ba irabot ki mitam da haikat laikat tamdana SSUM gi thasi kuntra phawa chathagata ba lamyan ba irabot ningsing thoram hodok pada SSUM gi president Soraisam yaimana wafam asi phongdoki bani thoram adu da leimaram gi leika yemiyam amadi SSUM gi thongmi sing lamyan ba irabot ki mitam da hai laikat tun ikai khumna ba utki thoram asi ga mari lenana yaimana hai Mitai bu kanagumba kharna muthanaba amadi Manipur gi apunbagi saktam thugaina ba atamnuna honarakpa haibasi laibak thibani mafam kaya da mitai khunja singi yum mai thaduna talakpa yumpham kaya muthatuna namduna lam losin ba horakpa asi SSUM na thengana ba semsare nampu hampu gi thawong kaya miyam gi mayok ta satharakpa asi taraina lode mayum makai mai thaduna talakpa sing hanagi mafam da mayum sadun lehanna ba lup asina thodang lawri masita latana lengak nasu taksin ki hairi mangna makata na hai Manipur gi tangdu leita da fiam asina maram oiduna mahiroi singna Larik tambada ed papiroi da bani khutta khulai paiduna thengna ba lan khaktana yaroi mahi masinda su sangsin na ba hot naminasi karigumba lamdam asi kanbagi tangai phadaba tanja laklabadi maduda mahiroi singna su sarug yagada bani lamyan ba irabot napun bagi saktam iramdam kaidana ba hot naramba thodang adu naha singna khangba mathau tai haiki amarumda leimaram gi khulngak liba khunja singda SSUM na chatuna leimaram yaifal lamjing lupki khuthang da angamba sel mateng pangkhre maduda su iramdam asi kaihandana ba hot naminasi haina SSUM gi maikai degi phongdokhi aduga mathangi update asina Manipuri sarkar asi kukidna tawrim khai adum yaraga leigadori bra haina naran sena gi khunja singna pen da phongdorakli
Manipuri Sarkar asibu kuki na tawriba makai adum yaraga leigadauribra aikoisi kuki singda saidanglaga hinglibra saidanglaba michen amagumna aikoine ngasi phawba lengak mapu pandaba magum hingduna lairi haina Naran Sena ki khunja singna lengak tu pendaba kaya phongdok narakli Naran Sena ki khunja salam ibom jana ngasi pawmi singda phongdokhibada haukiba me ahum dagi horakliba khanglupki lal asi thamanga sujilagle masi phawbada paliba lengak asina woroisin purakpa ngamdri Iramdam asida ngasi phawba thokliba thodok wathok sing asi Manipuri Sarkar na medeng amata changbidana leiba haibasi aikhoi thamoi kainingai ni lamdam asida leiba miyoi sing asi chada maudraga mapande thabuk suraga hingjaba ngaktani thabuk sumpham nompham khanglaktana leirakpa kuirabani August kunga mapandagi Naran Sena da thokliba thodok lomi amana lobukta har sai basatpada kuki militant singna nongmaina kapsilakpada leikidrabani ngasi phawda nongmaina kaplakpa leptri maduda Central Force na handuna kapadi lairadana micham praja kayada unsinduna nongmai chingdon onsilakpa asibu aikhoi bungak naba tharak naba Central Force la haina hangki karigidamaktono ngasi phawbo Praja singna wana mapu pandaba lengak amagumna khangduna leheliba asi tungi mirolgidamakta aikoina tumba chaba khangdana hotnaduna leiribani masida Manipur Sarkar na karamba mideng changbirabage haina pendaba kaya phongdorakhi video sing bibagidamakta mayam pumnampu amuka hana tagachari anob update gidamakta online Manipur YouTube channel na sabunuk sibiduna subscribe to biramo. Thank you.